cái thiên nuôi à quên Này thao từ ngày đi cái nào sẽ hꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯃꯇꯪ ꯊꯤꯟꯕꯤꯔꯛꯑꯣ ꯍꯥꯏꯕ ꯃꯤ ꯑꯉꯥꯡꯒꯤ ꯊꯥꯕꯜ ꯆꯣꯡꯉꯦꯅ ꯍꯧꯖꯔꯝꯃꯕꯅꯦ copyright ꯆꯥꯗꯕ ꯃ꯭ꯌꯨꯖꯤꯛ Ngomong lagi tahu saya bro. Tahu saya bro kan. Lagi ayo bisa apa nih kau bisa tahu tapi ha. Atau di mobil itu. Hai dia dah. Oh ni dah hangoi mo. Nang malaki.
Like, how are you doing? Say that now. Bên ngoài lúc nào Ay, nagkabot-kabot sementara sa kain sa inyo. langsung jing jing lah, om solo jing jing lah. Kalian lang betul. Nang jago siya raw ay isa lagi. Sama kita ya. Sama tuh gitu. Sama tuh ada video. Gila'y magduda ng nagpagkita yang kay Chapita ba ikaw na malo. Tulutin pa madong dagi nagoy sana sang lagi pa pasana. Ikaw na malo. Gila'y magduda ng nagpagkita yang kay Chapita ba ikaw na malo. Tulutin pa madong dagi nagoy sana sang lagi pa pasana. Pagkating tayo sa ko'y sari ngay Layna, layna Sa tigam ni ngay Pagkating tayo sa ko'y sari ngay Layna, layna Sa tigam ni ngay Halo, 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 halo Chikto kiban pa Puta mo na Silang nanikali ay dihikma Magdudanang nasabita Kipado yang ay kapita Ba ay bukaw na baro Kirotin pa madong dagi Sagoy sana sang nag-iba Matanan papakag ay bukaw na baro It's
ꯃꯗꯐꯝꯗꯨꯅ ꯖꯪꯒꯜ ꯈꯨꯗꯨꯝ ꯆꯨꯗꯨꯅ ꯀꯥꯆꯤꯟꯅ ꯃꯗꯐꯝꯗꯨꯅ ꯊꯃꯣꯏ ꯈꯨꯗꯨꯝ ꯆꯨꯗꯨꯅ ꯖꯒꯣꯏ ꯁꯥꯔꯁꯤꯡꯕꯨ ꯅꯪꯗꯤ ꯉꯝꯂꯕꯣꯏ ꯇꯨꯡꯗ ꯄꯥꯏꯅꯦ ꯇꯧꯅ ꯃꯥꯡꯗ ꯄꯥꯏ ꯏꯕꯣ ꯆꯧꯕꯗ ꯇꯨꯡꯗ ꯄꯥꯏꯅꯦ ꯃꯥꯡꯗ ꯄꯥꯏ ꯅꯪꯅ ꯌꯥꯏ ꯈꯪꯗꯅ ꯌꯥꯏ ꯅꯪꯅ ꯃꯌꯥꯏ ꯈꯪꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯍꯧꯖꯤꯛꯇꯣ ꯑꯉꯥꯡꯁꯦ ꯃꯣꯖꯤꯔꯤ ꯁꯥꯕꯤ ꯌꯥꯎꯖꯔꯤꯁꯦ ꯃꯥꯒꯤ ꯕꯤꯠꯇꯅꯤ ꯀꯣ ꯇꯧꯔꯁꯦ ꯑꯃꯒ ꯌꯥꯏ ꯌꯥꯏ ꯌꯥꯏ
ꯃꯪꯂꯥꯟꯒꯤ ꯁꯛꯇꯥꯁꯤꯗ ꯀꯩꯗꯧꯉꯩ ꯉꯥꯟꯕꯤꯔꯗꯤ ꯄꯨꯔꯅꯤꯃꯥ ꯊꯥꯖꯒꯨꯝꯅ ꯀꯩꯗꯧꯉꯩ ꯆꯥꯏꯕꯤꯔꯅꯤ ꯅꯨꯡꯁꯤꯕ ꯆꯤꯡꯒꯤ ꯃꯅꯨꯡꯗ 그덕을 잡으려니 씹어치기 많아 해석고 Mati datang kan? Wakal lagi. Kabel jumpa mi tu. Ay di program ya lo juga saya ni. Memory ꯑꯣꯏꯅ ꯕꯀꯣ ꯍꯥꯏꯗꯤ ꯁꯨꯛꯅꯨꯒꯤ ꯏꯕꯨꯡꯁꯤꯡ ꯍꯥꯏꯇꯥꯔꯦ ꯏꯕꯨꯡꯁꯤꯡꯒ ꯏꯆꯦꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯒ ꯄꯨꯟꯅ ꯍꯥꯏꯗꯤ ꯃꯣꯏꯒꯤꯁꯨ ꯃ꯭ꯌꯨꯖꯤꯛ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯤꯡ ꯈꯣꯡꯕ ꯍꯩꯕꯁꯤꯡ ꯌꯥꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯥꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯣꯏꯒ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯏꯁꯩ ꯁꯛꯄ ꯈꯣꯠꯄ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯅꯥꯝꯕꯨꯗꯤ ꯌꯦꯡꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯗꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯂꯥꯏꯚꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ